Haukiba numit kharanigi mamangda Andropolis Station ge manungchana leiba Yairipok topta thokiba thodok amada nongmai paiduna miyambu kihanduna paisa munnaba hotnaramba MD Amuna Chakauba Bisnupur Police da leiba haujikna CID SB da attest tawduna leiba Manipur Police personnel ama suspend tawkhre ngasi Janims da intern singa protest da thaba hokre intern singe stipend matam ga chuna ba moong da revise the view habagi demand da ngasi dagi indefinite sit in protest da thaba hokibane mahairoi singna mahai tambada mark wang ba haibesi mathau tai adobo atopa singa lainari ba miyoi bagi mari asi so fahna ba hotna ga dabani haina Siza Hospital ge chairman cum managing director Dr. Palim Khundong Bamna phongdorakli ngarang Hyderabad ki Gokule Nagar Ramanthapur da Sri Krishna Tami ki chariot procession chatpada miyoi manga mai chingna laikidre thodok adu chariot adu yarakta badagi nahasting aduna inna ba hotna bada mathakta pu ba life wire da thengu badagi makhoi manga makma fam atuda laikidabani akoi bada leiba miyamna kanna ba hotna ki amade atai asokpa sing hospital da makhatana layek le haire Northeast Student Organization Sindana India ke Northeast State Singh da Paksana sit in protest at a tray Northeast State Singh da ka hena illegal immigrant sing le shilakpa asiga mayokta protest adu chatakibane Kapil Kabat Kaupa Raspur Regiment Leba Army Jawan Ama Toolboot Staff na Furakre Social media da viral oirakiba video amada Army Jawan adusu post amada pundana Toolboot Staff Singna mahak pupuke thodowasi Kapil Kabat na sinargar na mahak ke posting mafam da chatnaba airport ta lakpaki nabida metrut ta thodok adu thokibane thodok asiga marilena na police amana case ama register tawkhre Viramangol College ke matam sangna principal oibiramba Professor A Shurenjit Singhna manung matam chatana laikidabada Viramangol College Student Union amadi Alumni Association Viramangol College na awaba phongdorakle